Tabiriba amadi mideng tabiriba singbo ahanba maktada ikai khumnajabaga loinana taramna oksari. Ngasi amuk pumnamakidamagta pujarakliba yamna nungairagadaba film asi Bagheera hariba film aduni. Bagheera hariba film asi Kannada language ki yamna nauriba film amani. Film asi 2024 gi October 31st ta release tawki. Film asi adventure the best of film amani. Aikhoina mamangda yengkraba KGF amasung Salar puthokraba matungda Bagheera hariba film asi puthorakhibani. Film asigi rating sing kharadang pallabada IMDb da 10 gi manungda 7 fangi. Google user singna 96% like tawriba film amani. Film asi namada changkiba senfamna crore kunni. Aduga film asina hujik fawbagi tanba ngamliba box office collection gi senfamna crore kun mapalom tanba ngamle. Film asigi director na Suri na oiri. Aduga story na Prasan Nil na oi. Film asigi maru oiba character sing adudi Sri Murali, Rukmini Basan, Garuda Ram, Sudha Rani, Achyut Kumar amasung Prakash Raj makoi sing asini. Mayamda film asigi wari khudol tawjari. Masida soikiba tithauba yaurbasu ngakpinaba haijari. Film ase horakpada 2001 gi matam ulai. Matam asida ojanupi amana school da thona faraba leibak ningbasingi maramda mahiroi sing aduda takpiri. Nakalamadana ojanupi asigi machanupa chahi tarau humdoi mukta ngairiba amana superhero gi dress setuna building amadagi chongthai. Pau asi ojanupi aduda tambadagi ojanupi aduna khonglei thuna school adudagi machanupa adugi manakta laki. Machanupa adu makhong na matiek hospital da lerami. Machanupa asina superhero gi film amadi wari yengduna mahaksu superhero amani haina khanjatuna building adudagi chongtharkhibani. Mathangi sinda mama macha anina hospital da superhero singi comic padunu lei. Machanupa na mama da hanglei. Ima aingonda superhero singa sigumna superpower yaudriba sikarigino. Mama na khumlei. Superpower di film singda wari sing khaktadani. Asengbagi oinadi superpower asilaiti. Paukum asitaraga machanupa na yamna nungaitana mo hanglei. Ima adudi malem asida asengbagi oina superhero leitabra. Mama na amukhum lei. Hoi asengbagi oinadi superhero asidi leiti. Adubu superhero di Dr. Singh police sing asini. Makoina ahing nungthal khaidana miyamgi mateng pangliba asi superhero oibagini. Aduga nangi baba police oiriba asisu superhero ni. Wahi asitaraga machanupa aduna mama da munna yengduna hari. Ima aisho yeng chauraga baba gumna police oigani. Asumna haiduna thamoi da chet ningzaki. Mathangi sinda chahi kharagi matungi sinamuk ulai. Matamasida weather fattabana maram oiraga samudra aduda nga phaba mi singadu samudra da chattanaba police singna thingi. Adubo nga phaba kharana samudra da nga phananaba haiduna laknai. Samudra aduda weather yamna falakide. Matawudu uraga nga phaba mi singadu pumnamak kinarami. Tanja asida khanghaudana tamthiraba miyoi kharana nga phaba lakpa mi singadu question pharami. Aduga mi singadubu yamna tamthin hatuklami. Patraba mi singaduna samudra gi mateng lowduna illegal oiba kulai puthok pusin tawi. Mathangi senda angang adu chawruktuna police join tawduna training tawba adu ulai. Mahaki maming Bedhan kawi. Bedhan gi training loiraduna wasak lowbu namit oirami. Matang asida Bedhana angang oiringegi sinama ulai. Bedhana magi birthday da mama na police ki uniform ama gift bibi. Bedhana uniform adu uraga yamna harauje. Matawudu uraga mama na Bedhanda uniform adu gi matik magun adu takpirami. Maram masidagi su Bedhan gi thamoida police oiningbagi achetpa apamba laikibani. Asumna Bedhan gi aningba adu ngasidi mangphaunaduna mama gi photo theliba aduda laktuna khurumjai. Matang asidagi aikhoina khangi madudi Bedhan gi mama adu laikhidre. Yum asida Bedhan ga magi mapaga leiminei. Bedhan gi ahanba duty to bulakpada mama gi photo da khurumlaba matungda amuk mapa da khurumi. Asomda police station gi constable singadu Bedhan gi welcome taunana bahaituna sem sadun ngainari. Asumna Bedhana police station asi yoksilakpada mayam aduna taram ui. Police station asigi head constable asigi maming Narayan kawi. Narayana Bedhan dhari. Sargi ahanba posting asidi yamna dawi. Mafam asida crime amata leiti. Yango jail sing asisu pumhang hangli basini. Wahi asitaraga Bedhana khangi. Madudi mafam asida crime leirabasu police sing na mathau ningthina tawdabadagini haiba.
ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯦꯙꯥꯅ ꯅꯥꯔꯥꯌꯟꯒ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯊꯣꯛꯏ ꯃꯐꯝ ꯀꯌꯥꯗ ꯒꯨꯟꯗꯥ ꯃꯆꯥ ꯃꯆꯥ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯕꯦꯙꯥꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯃꯗꯨꯗ ꯅꯥꯔꯥꯌꯟꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯆꯧꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯕꯦꯙꯥꯅ ꯋꯥꯔꯤ ꯈꯪꯗꯣꯛꯅꯕ ꯅꯥꯔꯥꯌꯟꯗ ꯁꯥꯊꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯏ ꯃꯗꯨꯗ ꯅꯥꯔꯥꯌꯟꯅ ꯄꯨꯖꯥꯔꯤ ꯀꯧꯕ ꯒꯨꯟꯗꯥ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ ꯄꯨꯖꯥꯔꯤꯅ ꯒꯨꯟꯗꯥ ꯀꯌꯥꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕꯅꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯃꯐꯝ ꯑꯁꯤꯒꯤ ꯒꯨꯟꯗꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯍꯥꯛꯇꯤ अंडरग्राउंड ओइदुन लेख्रिबनी पुजारीदगी हेना चावबो गुंडा अमसु लेरि ममिंगना कोटियान कवि कोटियाना जहाज की पोर्ट सिंगी कंट्रोल पुमनमक तौरिबनी गुंडा असिगी कनेक्शन यामना यामबना माबु हाटपदि लायरदना फाबु फाव ngमदना लेरिबनी वारी सिंग असि तारगा बेधान की मकोकता वखल कया खंदुन लई तालक असिदा गुंडा अहुम लाक्तुना स्कूल की महिरोई नुपी मचा सिंगदा यामना फजदब मोंगदा लक्नरमी मधु उरगा बेधान कन्बिन बहाइदुना लाके तौबद नुपी अमना गुंडा अदुगी ममाइदा खुपाकना थाई नुपी अदुगी मथौना अदु उरगा बेधानदी ngauduna nupi aduda mitfam hongdana yengduna lei nupi aduna satri sing aduda nakhoi asuk yamlaga nupa ahum asin ngamaliba si chumlibra nakhoi di isa isana protect tawjagadabani asumna haiduna mathौना haptuna gunda ahum adu fuduna tanaki bedhana nupi adubo ahanba uba adudagi nungsiba phauki mathangi senda police officer singi party amatawi mafam asida bedhan amadi magi mapa adusu yawi हारिबा पार्टी असिदा सीनियर ऑफिसर पुमनमक यावी सीनियर ऑफिसर सिंग अदुना बेधान की मथौनाबो यामना थागतनरमी बेधान असि गोल्ड मेडलिस्ट अमसु ओइ पार्टी असिदा कमिश्नर ना बेधान दाहरी नंगुमन थौना लेबा नहा ओरिबा कयान लेबा उसिंगालबदी यामना इंगना चिकना क्राइम अमता लेतन पानबनी असुमना हाइदुना कमिश्नर अदुना युगी ग्लास अमा पाइखतुना यु थके तौबदा बेधान थिंगी अदुगा हारी सर सरना पुलिस बेस थेतुना यु थकलबदी यूनिफॉर्म असुगी डिसरेस्पेक्ट तौबो ओइरगनी चानबिदुना यु अदु थक्त्रिङैदा बेच अदु लौथोकपियो वहाय असे ताबदा ऑफिसर मयाम अदु ngaknarami मरमदी कमिश्नर अदुदा बेधान यु थक्प थिंगबा अदुदा कमिश्नर अदुसु बेधान की वा अदु तारगा चुम्मी हाइदुना पुलिस बेच अदु लौथोक्तुना सिओरदी थक्प यारेको असुमना हाइदुना यु अदु थई असुम तौदुना पार्टी अदु मफुंग फाना पांगथोकी मथंग सेंदा बेधान नारायणदा रिपोर्ट की फाइल सिंग हंगमी मदुदा नारायणना टेबल की ड्रॉवर दा पैसा मयाम अम यावरिबा अदु उहंदुना हरि सर मदुदा लेरिबा अदु रिपोर्ट फाइल की महौनी मखोइना अरानबा थबक तौद्रिङैदा मसाना खंगना पैसा सिंग अदु हाना थिलक्लिबनी अदुना रिपोर्ट की मथौ अमता लेतबनी सर बेदानदी पिकलिङैदगी अफब थबक तौबा अमदी मियामगी मतेंग तौगे हाइदुना लेपखिबना यामलबु सेनफम सिंग अदु करिसु ओइना खलमदे अदुगा ड्यूटी मफुंग फाना तौननबा हाइदुना पुलिस टीम सिंग लोइनदुना मफम मदुगी गुंडा सिंगबु तानदुना फारमी अदुगा जेल दा थमी असुमना पुलिस स्टेशन सिन कोनबा मफम सिंगदा फत्तबा तौरंबा पुममक अदु नोंगमगी बेदान सेंगतोई बेदान की चुमना तौबा सिदा प्रेस सिंग अमदी न्यूज रिपोर्टर कयाना पाव सिंगदा मयामदा खंगहले रिपोर्टर सिंगी मरक्ता रंग कौबा रिपोर्टर अमना प्रेस कॉन्फ्रेंस अमदा बेदान हरि अहानबददी असुमना यामना फबा पुलिस ऑफिसर कया लाक्तुना चटख्रे अदुबो मतम खर लेरगा पुमनमक चब हेता मानकी वहाय से तारगा बेदान पाखुम अमता पिरमदे बेदान मागी थमोइदा लेपख्रुब फिरेप अदु कैदौनुंगदा होंगलोइ हाइदुना खंजै अदुगा नारायणदा रिपोर्ट अदुगी मरमदा हंगी नारायण खुमलै सर महाकी ममिंग रंग कवि महाक सिदी अतै रिपोर्टर सिंग मानदबनी यामना चुमना चचब रिपोर्टर अमनी असुमना हाइनरगा मफम अदुदगी लाखी मथंगी सिंदा बेधान की मपाना बेधान बु पुदुना नुपी अमा येंगना बहाइदुना लाखी नुपी अदुगी मपा अदु बेधान की मपागा तिनबु ओइरमी बेधाना नुपी अदु येंगलमदना चटगे तौबदा नुपी अदु थोलै बेधाना नुपी अदु उबदा माना हाना उखिबी अदुमक ओइरंबा अदुदा यामना ngakna yengduna lei नुपी अदुगी ममिंग स्नेहा कवि महाक डॉक्टर अमसु ओइ नुपा नुपी अनि अदु तोंगाना वारी सानरुनबा हाइबदगी मखोइ अनि तोंगाना थोलक्तुना वारी सानै बेदाना वा अमता हाइद्रिङैदा स्नेहाना बेदानदा हरि नंसु अंगकपा अमा फावरंगनी अदुना अखोइ अनि हाना मतम खर लोइनखिसि अदुगा कोना करंबा फिरेप लेपसिगी हाइबदो मतम अदुदु ओइना हाइनरसि वाहि असि तारगा बेदानसु होइ हाइदुना याइ असुमना मखोइ अनि कॉफी थंगमिनदुना अमदी वारी सानदुना मतम अयामबदा पाव फाउनदुना लोइनै
Nong mamakoi anina mafam amada chatpada pregnant oibi nupi ama thengnei. Madu uraga makoi anina hospital da pobiduna mateng pangbirami. Makoi anina halakpada snehana nupi adugi wakhal khanduna maithong da yamna nungai tabagi mami amatai. Matawudu uraga bedhana hari. Kaidorage mahak adu hospital ukre. Karisu tawraroi. Wakhal warurano. Wahi sitaraga snehana amu hari. Nupi gi punsise asuk to na su thabirakle. Aduga muksu hena waba mama oibigi thodang sisu aikhoi da sinare. Nupi singi awaba sidi nupa singna khangbide. Makhoi da su awaba si khanglamlabadi aikhoi na kaya ki matik waba gi haiba si khanglamgadabani. Bedhana khumlai. Mapu mahakna asengba du khangbagi nupi singna angang pokpagi mathau si piramlibani. Nupi di yamna mathau na laibini. Awaba do khangba ngami. Nupa di awaba do khangba ngamloi. Bedhan gi thamoi dagi haidorkiba wahi si taraga snehadi angakpa ama phawi. Aduga nupi singi respect su khangi haiba khangki. Asumna wari sadunu lakpada snehagi mayum yorki. Gete snehagi mapa sulerami. Snehana mapada luhongba adu ay isana yare haina hairamki. Mathangi sinda bedhan amasung snehagi engagement gi achobu party ama tawduna makhoi ani engagement tawrami. Sinasigi matungda mama macha ani wari saduna samudra mapanda sumlai. Mafam aduda gunda singsu lerami. Gunda sing aduna macha nupi adu phaduna gari da haptuna puki. Mama na kaptuna macha nupi bu kannana bhona jai. Adubo gunda sing aduna gari da macha nupi adubo phaduna adumak pubi kiba aduda upai amata leitana kaptuna tanarami. Nakalamadana bedhana jail da gunda ama interrogation tawduna yamna sathina pui. Madudu gunda aduna bedhan dhari. Nang na thona farbati aigi boss Jackie do muktu phaba ngamre yo. Mahagado yamna sathiba pujari gi area da leibani. Pujari na leiringida nang Jackie gi samna ama fabu sokpa ngamoi. Wahi asitaraga bedhana pujari adugi area da chatna baharami. Maduda Narayan hari. Sir, mafam madugi angang sing phawba yamna sathibani. Mafam maduda chalagumse. Bedhana Narayan gi wa adu tadana police sing thorang tawduna area adu chalami. Mafam madugi mipung khudingmak yamna sathirami. Adubo bedhana lathi charge tawhanduna Jackie gi matung da tanarami. Aduga Jackie bu phaduna puri. Tanja sida pujari su tholtun laki. Madu uraga bedhana Jackie bu thadok ladun pujari oina fai. Aduga atop gunda kaya su phaduna puraklaga jail da thajili. Bedhan gi thona adu uraga Narayana wakhal malaki. Mathangi sinda gunda singna phaki banapi adugi mama adu kaptuna police to mateng pangbina bahai. Bedhan su nupi adugi mateng pangnana bachat ke tawringida commissioner gi phone laktuna athubada kaurakpadagi commissioner gi manak talai. Commissioner na bedhan bo phamhandun hari. Nangna gunda masa masu kharak pharaga jail da thambado aina karisu haramdabani. Adubu hausikti madu mata yararoi. Aigi ayaba yaudana mi mata phaba yaroi. System ama lei. Hariba system matuda nangsu chalo. Madugi paisa do lawduna nangsu tumina leyo. Aduga makoi gi thokpa tokjani. Wahi asitaraga bedhan di angakpa ama phawi. Bedhana pakhum pidringida mafum masida bedhan gi mapasu changlatuna bedhan da commissioner aduna hariba adu yanar baharami. Commissioner aduna bedhan gi mapada nachanupa asi nangna amukta gyan tahalo haina hairamlaga thoktuna chatki. Mapana bedhan da amuk makha tana hari. Aisu asigumlaba paisa si phangbagi namagi cancer adu layinkhibani. Aigi tolok khaktanati karisu yabanati. Wahi sitaraga bedhan di thamoi kairami. Maramasina bedhan wakhal nungaitana ahingi pung ani phawwa mathanta phamduna yu thai. Aduga nonganbagi ayukta yu ngauduna police station dalai. Police station asida gunda singna pharuba nupi adu ijat manghan biduna thoglakpadagi mamaga loinana laklaga FIR panana bahaiduna lerami. Nupi asigi mamana yamna thamoi sokna police sing adu dahai. Nakhoina maram oraga aigi icha nupi asida dasa taribani. Karigumba aina haiba aduda nakhoina chatuna icha nupi bu kanbirabadi ngasi tariba dasa asi taram loidabani. Nakhoi loina nara leiba police kaktani. Bedhan yungaubagi wakhal amata tadana magi office ta changduna phami. Somdana nupi aduna mamagi wakat adu kana amatana tabidrabada khangba ngamdraduna masa mathanta thau haijinjaduna mai thajarami. Thautok adu uraga bedhan di tawpham amata khangdana nupi adubu kannanaba kanna chenthoraki. Adubu upai amata lehaude.
नुपी अदु मईने साथीना चाक्तुना खुदक्ता सिकी ममा अदुदी मचा नुपीगी थौदोक अदु उरगा खांगबा ngamdana अंगाउबी अमगुम यामना थमोय सोकना कप्पी बेदाना पुलिस सिंग अदुदा करी मरमगिनो हाइना हंगबदा पुलिस सिंग अदुना नुपी अदु सुसाइड तौजबनी हाइदुना यामना लाइथोकना हारकी नुपी अदुगी ममाना खोइसाउनरबा थमोयना हारि ngasi aigi cha nupi asina phangliba chaina asidagi hena phatraba mising adu phangbu oisano wahi asi taraga bedhan mafam adudagi chatki mathangi senda bedhana mamagi photo mamangda leptuna mamana hana hairamba wa ama ningsinglei madudi uniform setrasu nangi thamoida matam pumnamakta miyamgi wakhal tawduna mateng panggadabani bedhana mamagi wa siningsinglakpadagi hinglage haina lepi हाइबदी अमना पुलिस यूनिफॉर्म दा सिस्टम की चनबगी मतुंग इन चटपा अदुगा अतोप अमना बगीरा की मार्क्स उपसिंदुना फत्तब गुंडा सिंबु लोइसनबा असिनी बगीरा हाइना मतांग असिदा पलिबा असि अइखोइना कई अमुबी हाइरिबा यामना साथीबा अदुबुनी असुमना बेधान अहिंगी मतमदा बगीरा की मार्क्स उपतुना गुंडा सिंबु थीदुनु लाकपदा सिखिबि नुपी अदुबु इज्जत मांगन किबु गुंडा सिंग अदुना मफम अमदा पुंदुना यू थकलगा सिखिबि नुपी अदुगी मरमदा करेम नतुनु वारी सानरमी तालक असिदा बेदान मार्क्स अदु उपसिंदुना लाई अदुगा गुंडा सिंग अदु यामना तमथिबा मोंगदा अममम तलोइन हातोकलमी थौदोक सिंग असि अंगांग अमना लुमदुना येंगी थौदोक थोकफम असिदा पुलिस सिंग लाक्तुना येंगी पुलिस सिंग अदुसु गुंडा सिंगना तमथिना सीदुना तारगा लेरमबदु उरगा यामना किनरमी पुलिस अमना अंगांग अदुदा मी कयाना हलमलिबनो हाइना हंगबदा अंगांग अदुना मी अमखकना हलमबनी हाइना खुमलकी पुलिस अदुना अमुक सकफम हंगबदा अंगांग अदुना वाखल खर खंदुना वाही अमखक हारि बगीरा हाइना थौदोक असिदगी न्यूज सिंगदसु लाक्तुना मियाम पुमनमकना असुक यामना तमथिबा असि कनानो हाइना खनरमी अदुबो फतब गुंडा सिंग अदु हालमबगीदी मयाम अदु हराउनै मथंगी सिंदा बेधान यूनिफॉर्म सेतुना क्राइम थोकफम अदुदा फ्रुटी अमा थक्तुना करिसु खंदना लाक्लगी येंगसली असुमना पुलिस सिंग अदुगी ममांगदा बेधानसु सिस्टम अदुदा चटनबा पैसा चाबो पुलिस अमगम उहल्ली गुंडा सिंगना क्राइम तौद्रिङैदा हाना पैसा पुरक्तुना पुलिस स्टेशन सिनरमी मसिगी खुदोंग चाबा लौदुना बेधाना अहिंगदा बगीरा ओंदुना फत्तब गुंडा सिंग अदु हातोक्तुना मिचम सिंग अदुबु कनबिरमी असुमना फत्तब थौदोक कयादगी बेधाना बगीरा सादुना कनबिरमी मियाम खुदिंगमकना बगीराबु मपुना थाबिरकपनी हाइना मपुदा ओइना लाटनरमी अदुगा पुलिस सिंग अदुदी ममिंगी खक्तनी हाइना लौनरमी कांस्टेबल नारायणदी बेदानसी बगीरानी हाइना यामना चिंगनरमी मथंगी सिंदा स्नेहाना बेदान कॉल कयारक तोरकी अदुबो बेदान स्नेहागा वारी अमत सानरमदी मरमदी नोंगालकपदना बेदान पुलिस ड्यूटी तोरमी अदुगा अहिंगदना बगीरा ओंदरु गुंडा सिंबु फुरमी मरमसिदगी बेदान स्नेहागी दमक्ता मतम काइथोकप ngamdabani गुंडा सिंग अदुना बगीरागी ममिंग ताबदा यामना किनरमी असुमना बेदान की मरमदा मी सिंग वाखल अनि थोक्तुना खनरमी हाइबदी पुलिस ओरिबु बेदानदी गुंडा सिंग मानदुना पैसा चाइ अदुगा बगीरादी गुंडा सिंबु फतब थबक कयादगी थिंगदुना मिचोंगी मतिंग तोबी हाइना मखोय सिंग अदुनादी बगीरा असि बेदानी हाइबदी खंगनरमदी मथंगी सिंदा स्नेहाना बेदानगी मनाक्ता लाक्तुना फोन लोकत्ते हाइदुना सौरमी मधुदा बेदान हरि फोन थांगत्रिबदु मिसक अदुगु उनबु पामद्रे हरिबनी मधु नसाना ग्यानता फमतुई वाही असे तारगा स्नेहा थमोय कायना पाखुम पिरई नंग अइना खनबु बेदान अदु नत्रे अइदि हानगी बेदान अदु पामी वाही असे तारगा बेदाना नंग इगा मरी अमत लैनद्रबनी असुमना हाइदुना मखोय अनिगी मरी अदु थदली बेदान असुमना तौरिबसी स्नेहाबु नुंगसिदबगी नते महाकी पुनसिबु अवाबा ताखिगद्रा खंदुना स्नेहागी पुनसिदगी लापथोकचबनी मथंग सिंदा बगीरागी मथौना अदुबु उरगा रिपोर्टर रंगना अकीबु याउदना पुजारीगी मरमदा ईदुना न्यूज़पेपर दा हबलकी पाव सिखंगलकपदगी पुजारीना रिपोर्टर रंगबु मयुमदा लाक्तुना हातुई अदुगा असिबा हक्चांग अदु लंबीदा हुंदोकलमी मथंगी नुमिता रिपोर्टर रंगगी असिबा हक्चांग तादुना लैरिबा मफम अदुदा पुलिस ऑफिसर सीधी कौवा अमा उलै ऑफिसर सीधी असि हानदगी पुजारीगा यानबा पुलिस ऑफिसर अमा ओइरमी ऑफिसर सीधीना असिबा हक्चांग अदु उरगा यामना करेमनतुन हरि मिसी असिदी साथीबु हुइना चिक्तुना हाटपा मालिदा अइना हुइसिंग अदु मिरक्ता थोलक्तनबा हाइबनी हेक्ता यादेने वाही असि रिपोर्टर रंगगी नुपी अमदी मचानुपा कप्तुना लैरिबा अदुना ताई अदुगा यामना चाकना खांजै
ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯕꯒꯤꯔꯥꯅ ꯑꯍꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯄꯨꯖꯥꯔꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁꯤꯗꯤꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯗꯤꯒꯤ ꯃꯄꯥ CBIꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯕꯒꯤꯔꯥꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯐꯪꯂꯝꯃꯤ꯫ ꯄꯨꯖꯥꯔꯤ ꯑꯃꯁꯨꯡ ꯁꯤꯗꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯔꯤꯄꯣꯔꯇꯔ ꯔꯪꯒꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯖꯨꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯅ ꯎꯍꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯔꯤꯄꯣꯔꯇꯔ ꯔꯪꯒꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏ ꯑꯁꯤꯁꯨ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯇꯤꯌꯥꯜ ꯀꯧꯕ ꯒꯨꯟꯗꯥ ꯑꯃꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯝꯃꯤ꯫ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯟꯅ ꯂꯥꯏꯟ ꯂꯦꯞꯅꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯝꯃꯤ꯫ ꯕꯦꯗꯥꯅꯁꯨ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ 40ꯗꯒꯤ ꯍꯦꯟꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ꯫ ꯕꯦꯗꯥꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯇꯤꯌꯥꯜꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯁꯤ ꯍꯦꯛ ꯈꯪꯂꯛꯄꯒ ꯕꯦꯗꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯒꯤꯔꯥ ꯑꯣꯟꯗꯨꯅ ꯀꯣꯇꯤꯌꯥꯜꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯣꯇꯤꯌꯥꯜꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯅꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯏ꯫ ꯒꯨꯟꯗꯥ ꯑꯃꯅ ꯕꯒꯤꯔꯥꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯒꯤꯔꯥꯗ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯀꯣꯇꯤꯌꯥꯜꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯕꯒꯤꯔꯥꯒꯤ ꯊꯕꯥꯛꯇ ꯄꯥꯜꯂꯤ꯫ ꯕꯒꯤꯔꯥ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯁ꯭ꯅꯦꯍꯥꯒꯤ ꯃꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯁ꯭ꯅꯦꯍꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯕꯦꯗꯥꯟ ꯌꯥꯝꯅ ꯋꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯗꯥꯟ ꯇꯟꯖꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁ꯭ꯅꯦꯍꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯁ꯭ꯅꯦꯍꯥꯅ ꯕꯦꯗꯥꯟꯕꯨ ꯄꯨꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯁ꯭ꯅꯦꯍꯥꯅ ꯕꯦꯗꯥꯟ ꯑꯁꯤ ꯕꯒꯤꯔꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯒꯤꯔꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯣꯇꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯁ꯭ꯅꯦꯍꯥꯅ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯔꯤꯡ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯑꯃꯨꯛ ꯁꯤꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯇꯤꯌꯥꯜꯅ ꯕꯒꯤꯔꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯈꯪꯂꯗꯨꯅ ꯃꯌꯨꯝꯗ ꯕꯒꯤꯔꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯕꯒꯤꯔꯥꯅ ꯀꯣꯇꯤꯌꯥꯜꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯀꯣꯇꯤꯌꯥꯜꯅ ꯍꯥꯏꯔꯛꯏ, ꯆꯪꯂꯛꯎ ꯕꯒꯤꯔꯥ, ꯑꯩꯅ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯕꯒꯤꯔꯥꯅ ꯍꯪꯂꯛꯏ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯤꯆꯝꯁꯤꯡꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯗꯤ? ꯀꯣꯇꯤꯌꯥꯜꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕꯗ ꯔꯥꯅꯥꯅ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯄꯥꯔꯠꯁꯤꯡ ꯌꯣꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯅꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯃꯥꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨꯁꯨ ꯍꯥꯠꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯔꯥꯅꯥꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯇꯤꯌꯥꯜ ꯃꯁꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ CBI ꯗꯤꯔꯦꯛꯇꯔ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁꯤꯗꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯎꯠꯂꯛꯏ꯫ CBI ꯗꯤꯔꯦꯛꯇꯔ ꯑꯁꯤꯅ ꯁꯤꯗꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯒꯨꯔꯨꯗ ꯁꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯍꯜꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯁꯨ ꯒꯨꯔꯨꯗ ꯁꯤꯟꯅꯗꯨꯅ ꯁꯤꯗꯤ ꯍꯥꯠꯄ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯗꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯒꯨꯔꯨꯒ ꯃꯄꯥ ꯃꯆꯥꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨ ꯎꯠꯂꯛꯏ꯫ ꯒꯨꯔꯨꯅ ꯁꯤꯗꯤꯕꯨ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯨꯔꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯁꯤꯗꯤꯒꯤ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯕꯒꯤꯔꯥꯕꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯨꯔꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯀꯧꯗꯨꯅ ꯕꯒꯤꯔꯥꯕꯨ ꯐꯥꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯔꯥꯌꯟꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯔꯥꯌꯟꯅ ꯕꯦꯗꯥꯟꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯤ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯦꯗꯥꯟ ꯋꯥꯈꯜ ꯑꯃꯗ ꯆꯃꯝꯅꯗꯨꯅ ꯂꯩ꯫ ꯃꯔꯝꯗꯤ ꯀꯣꯇꯤꯌꯥꯜꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯔꯥꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯦꯗꯥꯅ ꯔꯥꯅꯥꯒꯤ ꯃꯔꯝꯗ ꯑꯔꯤꯕ ꯐꯥꯏꯜꯁꯤꯡꯗ ꯊꯤꯗꯣꯛꯄ ꯍꯧꯏ꯫ ꯕꯦꯗꯥꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯄꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯩ ꯊꯥꯗꯨꯅ ꯖꯦꯜꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯥꯅꯥꯒꯤ ꯃꯃꯥꯏ ꯅꯥꯝꯃꯁꯨ ꯃꯩꯅ ꯆꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯥꯅ ꯃꯥꯒꯤ ꯈꯣꯡꯕꯣꯝ ꯃꯌꯥꯝ ꯑꯃ ꯊꯝꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯔꯥꯌꯟꯅ ꯕꯦꯗꯥꯟꯗ CBIꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯕꯒꯤꯔꯥꯕꯨ ꯐꯥꯅꯅꯕ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯀꯔ ꯑꯃꯒꯤ ꯃꯔꯝꯗꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯔꯥꯌꯟꯅ ꯑꯔꯣꯟꯕꯗ ꯕꯒꯤꯔꯥꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯅꯥ ꯑꯗꯨ ꯐꯥꯕꯗ ꯍꯦꯀꯔ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯗꯥꯅ ꯍꯦꯀꯔ ꯑꯗꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯕꯦꯗꯥꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯀꯔ ꯑꯗꯨꯅ ꯄꯩꯁా ꯑꯗꯨ ꯌꯥꯝꯗꯦ ꯍꯥꯏꯔꯛꯄꯗ ꯕꯦꯗꯥꯅ ꯅꯣꯡꯃꯩ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯊꯝꯕꯗ ꯍꯦꯀꯔ ꯑꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯁꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯛꯈꯤ꯫
asumna makoi anina ranabu fanan ba haiduna plan tauba horami asomdana guruna mafam kaya chatuna Bagheera gi maramda thijili matamusida miyamna Bagheera gi maramda yamna fana hainaraki mathangi sinda Bagheera amasung hackerna khulai khara launana tawrami nongma angang amana school da topa mairoi singda maina chinghali haiduna police station da puraki angang aduna yamna kok laina device sama semi device adu matengna mangonda solakpa mi singbu mai singbu ngamhali wari asi bedana khanglakpadagi angang adu magi timda yahunduna powerful oiba device sama semali nongmagi mi kaya mangkibagi wakat mifam kaya tawraki aduga nakal amadana guruna Bagheera bu fananaba akanba mawongda khusil thorang kaya tawi nongma yu thakba ahal amana police station da complaint tawlai batang sidagi bedana ahal adu bomb saba hayaiba khangladuna ahal adu su magi timda yaholi asumna tawduna bedana khusil thorang kaya tawduna mangkhriba singadu lawthoraknaba haiduna khusil thorang kaya tawrami mangkhriba mi singadu lawthoraknaba haiduna mathangi sinda snehana bedangi mayumda lai matam masidasu bedana snehada fazana wari sabiramde aduga mafam masidagi chatkhina ba hairami maduda snehana yaramde amasung bedangi mathanungda yamna nungsina konsilami snehagi mataw asida bedana hari nahak chakro natrabadi nangi punsida kutong tiba lakani snehana bedangi wa adu amatta yadana adumuk lay maram masidagi bedansu snehabu thamoi sengna nungsi jabana kuina khangdunu leiba ngamlamde asumna makhoi ani hana gumna nungsinarami mathangi sinda bedana hacker adugu punduna ranagi phone gi data sing lokthoklammi maram asidagi bedana khanglaki madudi upala kobam mafam amada organ trading tawnana ba haiduna phajinduna thamle haiba bedana wari sing hek khanglakpaga matam mangandana Bagheera onduna upala kobam mafam aduda laki mafam aduda Bagheera na gunda sing adu amamam taloina sathina hatoklami aduga phaduna thamleba miyo sing adu bu kanbirami mafam asida guru gi team police laktuna yengsili aduga Bagheera gi maramda hangbada kari amata khangba ngamlamde mi sing aduna Bagheera bu yamna fana hainarami bathang sinda bedana kotial gi phone dagi rana gi thajaba misak amagi details phanglami mamingna yogi kawi yogi na wagi phone number adu op tawduna underground oikibana yogi gi location khanglamde maram asina bedana rana gi location pumnam adu khangtoklami aduga Bagheera onduna location sing adu gi gunda sing adu tumna hatui Bagheera gi paw sitaraga CBI director aduna khali madudi guruna Bagheera gi khongul liba adu ngamlaroidra haina matang sida guruna CCTV camera gi footage ama phanglami footage aduda Bagheera na gunda sing aduda nongmai kapgi style adu uraga hari mahakasi training fajana tawrabu police natraga army amani guruna amuk makha tari aikhoina Bagheera gi matungda tanaduna kari amata kanaroi madugi mohta Bagheera laman khungkiba victim sing adugi maramda thigachi wahai ase tabada Narayanti laifam khangdana mi paiba phawrami maram asina Narayana police station da yamna thuna laktuna computer dagi report file sing adu loina kakthali maramdi bedhan sarda chingnaba leitana ba haiduna mathang sinda ranana magi right hand oiriba yogi ga unarami yogi kibana thak thak ni maramdi Bagheera na magi location su yauna laktuna gunda sing tumna halamba aduda yogi na rana da kaptuna magi thawai bu kanbina ba haijai rana na ahan bu oina mi amabu ngakpirami rana na khanglai madudi Bagheera na yogi bu thiri haibado maram asina rana na yogi gi number adu on tawduna thamu hari asumna tawbadagi Bagheera na yogi gi location khanglatun lai somdana rana na plan tawduna Bagheera bu makut makna hatke haiduna ngaiduna lei Bagheera na mafam masidi yoksilakpaga rana gi mi singna nongmai kapsili matang asidagi Bagheera na khanglai madudi lang asi rana na thakpani haiba asumna Bagheera na laikringai sida rana amasung yogi na kidnap tawduna thamliba mi sing atubu atopa mafamda organ trading tawna na batharmi Bagheera na rana gi gunda sing atu tumna hatukladuna rana amasung yogi gi khongulirami atopa sinamadana guru na report singi soft copy sing adu phanglami matang asidagi guru na khanglai madudi victim sing adu gi complaint sing adu bedan gi police station adu tawna bu oirami maram aduna guruna hairiba police station adu gi police amana Bagheera onduna victim sing onduna laman khumbani haibado maram asidagi guruna police station adu gi constable ama kauduna
promotion hapkani haiduna police station adugi mipum khudingi maramda hangdoklami constable aduna wari pumnamak libadagi guruna Bedhan adu Bagheera ani haiba khangba ngamki guruna Bedhan asi Bagheera ani haiba police officer amad haidoklami hairiba police officer asidi ranaga mari leinaba police officer amasu orami batang sinda hacker aduna Bedhan da yogi gi phone adu on tawrakle haina hairi Bedhan panthaba tawdana Bagheera onduna yogi amadi ranagi khongol liduna lai Bedhana ahingi matam aduda mayumdagi thokiba aduda mapana chimneduna Bedhan gi aronba room adu so thugaiduna changi room adu ubada Bedhan gi mapana Bagheera asi atei kana sunate machanupa adumakni haiba khanglakpada machagi khanbada yamna wajarami maramdi guru amasung ranana Bagheera bu kanna thiri haiba adu mapana su khangbanina asomdana Bagheera da snehana phone tawri phone adu Bagheera na thangatpadadi Ranana phone adu paidun lerami Ranana hana Bagheera asi Bedhan ni haiba khanglami maramasina snehabu phakibani guru na police officer amada Bedhan asi Bagheera ni haidokiba aduda police officer aduna Ranada su haidokibani Ranana phone aduda Bagheera da hairki pungkhai amagi manungda port chatuna mayoi kayagi thawai kalugera natraga mafam masida laktuna nangi nungsijabi asigi thawai kalluraw nangna mafam masida laktubati portal leriba miyosing adu pumnamak sikragani aduga nangna portal chatkragana somda nangi nungsijabi asigi thawai aina lauragani apamba ama nang kalo asumna haiduna phone adu kakthali aduga Ranana snehabu yamna sathina laknaduna khujin singdu amamamta satoklami aduga khongbi adusu thugai birami snehana chaina adu yamna wana khangi Ranana magi kangbu sing aduda mafam masida Bagheera lakani mikup nahum singna lainau haina harami wahi sitaraga snehana kanna noktuna hari Bedhan oirabadi mahak mafam masida suidana aibu kanba lakani adubu mahak Bagheera ni magi imung manungi mi singdagi praja miyamna hena lumna khanbani mahak porta chatuna misam sing adu suidan kanba chatkini wahi sitaraga Ranana mai hauna sauruktuna snehabu yochei amana kanna thomduna hatui asomdana misam sing adu isingda tapna lupsin bahawi Bagheera na mafam adu yausilaktuna yoli adu paiduna chingkhatpa laknarami aroibada port aduda guru na police team aduga yausilaktuna Bagheera bu koisinduna pharami aduga misam sing adu sukan birami nakalamadana Rana amasung yogi na miyoi khara gari da haptuna mafam amada puduna chalami somdana Bagheera bu faduna police sing aduna encounter tawna bahaiduna puduna lai police officer sing asigi marakta Rana ga mari leinaba adu su yauruklami mahakna Bagheera bu gari dagi kumhanduna nongmaina kapki haina tawi asomdana guruna CBI director adugi marakta laktuna Bagheera gi khongol liba ngamdre haiduna ngakpina ba haijarami matang sida hanagi sinama ulai guruna victim sing adugi miyoi singa hana unadun wari sanabada Bagheera na hatkriba sing adu phattaba gunda sing ni haiba khanglami aduga sidisu phattaba gunda sing aduga yanaba police oiramgani haiba su khangki maramasina guruna Bagheera bu hatpa pamlamde Bagheera gi mahutta Ranaga mari leinaba police officer sing adu hatnanaba guruna hairki maramdi guruna haiba police officer adu su Ranaga mari leine haiba adu khangkibana asumna haiba police officer adu makoi manaduna Bagheera da nongmai kapke tawringaida hatoklami aduga guruna Bagheera da Rana amasung yogina micham kaya puduna chatkre madu kandaba yade haina haraki aduga amu snehabu guruna hatkre haina haraki paw sidagi Bagheera thamoi kairami amasung Rana bu hatuna snehagi laman khungani haina lagami aduga truck gari aduda karaktuna gunda mayam adu pumnamak hatui aduga aroibada Ranaga Bagheera ga yamna sathina phunarami kuina phunaraba matungda Bagheera na Rana bu hatoklami asumna aroibada Rana bu hatuna snehagi laman khungki aduga micham kayagi thawai bu sukan biki asumna matang asida film asigi aroiba saru oiki ngasigidi matang asida losenjarage mathangi nungairaba video da amuk thengna minarasi